ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ PH ꯁ꯭ꯃꯤꯊ ꯈꯨꯕꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯨꯛꯀꯤ ꯏꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯂꯤꯕ ꯃꯥꯂꯪꯕ ꯃꯥꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯀꯥ ꯒꯥꯔꯤꯗꯨ ꯇ꯭ꯔꯦꯛ ꯇ꯭ꯔꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯄꯨꯅ ꯊꯧꯅꯔꯝꯕ ꯑꯃꯟꯕ ꯑꯦꯀꯥ ꯒꯥꯔꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯊꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯜ ꯊꯣꯛꯂꯦ ꯇꯨꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯏꯆꯦ ꯂꯥꯏꯖꯥ ꯉꯥꯏꯈꯨꯑꯣ ꯂꯥꯏꯖꯥ ꯊꯧꯔꯝꯂꯤꯕ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯂꯦꯞꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯦ ꯍꯩꯅꯤꯡꯗꯨ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯂꯝꯄꯥꯛꯇ ꯀꯨꯞꯁꯨ ꯆꯥꯁꯦ ꯑꯩ ꯄꯥꯕꯒ ꯄꯥꯠꯇ ꯆꯠꯇꯣꯏꯅꯦ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯍꯦꯛꯂꯛꯀꯦ ꯆꯥꯁꯤꯀꯣ ꯏꯆꯦ ꯆꯥꯁꯦ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯁꯨꯔꯒ ꯄꯨꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯧ ꯏꯁ ꯃꯌꯥꯒꯤ ꯍꯤꯒꯠꯇꯅ ꯌꯥꯝꯃꯥꯡ ꯏꯇꯦꯛꯈꯩ ꯑꯗꯨꯒꯤ ꯅꯌꯥꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯀꯨꯞꯁꯨ ꯀꯃꯥꯏꯅ ꯆꯥꯗꯧꯔꯤ ꯌꯥꯅꯤ ꯏꯆꯦ ꯌꯥꯄꯪ ꯌꯥꯎꯔꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯥꯒꯦ ꯌꯥꯎꯅꯤ ꯅꯪ ꯆꯥꯕꯩ ꯃꯔꯝꯗꯗꯤ ꯅꯪꯅ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯏꯆꯦ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯐꯤ ꯄꯤꯔꯨꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯅꯪ ꯍꯜꯂꯛꯑꯒ ꯂꯝꯄꯥꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯍꯥꯏꯗꯧ ꯃꯥꯜꯂꯨꯔꯤ ꯑꯗꯨꯒ ꯊꯤꯕꯣꯡ ꯆꯥꯕꯩꯗꯃꯛꯇ ꯅꯪ ꯑꯩ ꯈꯥꯝꯃꯩꯅꯤꯅꯦ ꯂꯥꯏꯖꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯇꯨꯅ ꯐꯤ ꯌꯣꯟꯕꯤ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯅꯦ ꯑꯩ ꯂꯥꯛꯑꯦ ꯍꯩꯃ ꯂꯥꯏꯖꯥ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯑꯣ ꯐꯤꯕꯨ ꯀꯌꯥꯝ ꯄꯨꯔꯛꯏꯅꯣ ꯅꯪꯕꯣ ꯐꯅꯦꯛ 5ꯒ ꯐꯤ 3ꯒꯅꯤꯅꯦ ꯍꯩꯃ ꯍꯟꯗꯛ ꯐꯤꯒ ꯏꯁꯥ ꯁꯥꯗ꯭ꯔꯕ꯭ꯔꯣ ꯅꯃꯥꯗꯨꯕꯣ ꯁꯥꯗ꯭ꯔꯦ ꯂꯧ ꯃꯇꯝꯅꯤꯅ ꯈꯨꯂꯪ ꯆꯠꯄꯗ ꯁꯥꯕ ꯁꯪꯗ꯭ꯔꯦ ꯁꯤꯐꯥꯎ ꯑꯩꯅ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯩꯃ ꯅꯪꯕꯨ ꯐꯤ ꯁꯥꯕꯒ ꯍꯩꯕ꯭ꯔꯣ ꯀꯩꯅꯣꯏꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯕ ꯃꯥꯜꯂꯤꯗ ꯅꯪꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯗꯨꯗꯅꯦ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯁꯦ ꯍꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯅꯦꯅ ꯈꯜꯂꯨꯕ ꯍꯩꯗꯩꯅꯦ ꯇꯟꯕꯩꯅꯤ ꯍꯥꯏ ꯇꯟꯕ ꯌꯥꯗꯦꯀꯣ ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯇꯟꯕ ꯌꯥꯗꯦꯀꯣ ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯊꯣꯡꯒꯥꯜꯗꯒꯤ ꯏꯀꯥ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄꯗ ꯎꯇꯨꯞ ꯑꯃꯗ ꯄꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯂꯞ ꯍꯦꯛ ꯂꯣꯡꯁꯤꯜꯂꯤ ꯑꯩ ꯃꯁꯤꯔꯦ ꯍꯥꯏ ꯇꯞꯅ ꯊꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯅꯌꯥꯒ ꯇꯦꯛꯇꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯅ ꯅꯠꯇꯦ ꯁꯤꯒꯤ ꯎꯇꯨꯞꯁꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯇꯨꯞꯇꯨ ꯇꯥ ꯄꯥꯏꯔꯒ ꯂꯪꯊꯣꯛꯈꯤ ꯅꯃꯥꯏ ꯊꯛꯄꯒꯤ ꯇꯨꯁꯤꯜꯂꯒ ꯎꯇꯨꯞꯇꯨꯗ ꯇꯥꯏꯅꯔꯤꯕ꯭ꯔꯥ ꯇꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯃꯥ ꯀꯅꯥ ꯂꯩꯔꯝꯃꯣ ꯍꯥꯏꯒꯦ ꯏꯁ ꯅꯪꯗꯤ ꯎꯇꯨꯞ ꯇꯥꯔꯤꯕꯗꯨꯗ ꯀꯔꯤꯒꯤ ꯊꯧꯖꯤꯜꯂꯨꯔꯤ ꯁꯤ ꯑꯩꯒꯤ ꯁꯨꯃꯥꯡ ꯀꯨꯁꯤꯅꯤ ꯅꯪꯒꯤ ꯁꯨꯃꯥꯡ ꯑꯣꯏꯕꯩꯔꯥ ꯍꯧꯖꯤꯛ ꯂꯣꯡꯁꯤꯜꯂꯤꯗꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦ ꯅꯪꯒꯤ ꯁꯦꯜꯒꯁꯦ ꯂꯧꯖꯍꯧꯔꯣ ꯑꯩꯉꯣꯟꯗ ꯆꯩꯕꯒꯤ ꯂꯨꯄꯥ 5 ꯑꯩꯅ ꯂꯧꯍꯧꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯄꯥ 5 ꯁꯠ ꯂꯧꯔꯒ ꯃꯃꯥꯗ ꯁꯦꯜꯁꯤꯡꯗꯨ ꯄꯤꯁꯤꯜꯂꯤ ꯁꯥꯈꯤꯅ ꯍꯩꯔꯦꯅꯦ ꯅꯪ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯁꯠꯄꯗꯤ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯄꯣꯛꯄꯅꯤꯗꯅ ꯏꯃꯥꯅ ꯐꯤ ꯌꯣꯟꯕꯤꯁꯤꯡꯗꯒꯤ ꯁꯦꯜ ꯍꯦꯟꯅ ꯂꯧꯕꯒꯨꯝ ꯑꯩꯅꯁꯨ ꯏꯃꯥꯗꯒꯤ ꯁꯦල් ꯁꯠꯆꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯣ ꯑꯩꯒꯤꯁꯤꯗꯤꯅꯦ ꯂꯂꯣꯜꯂꯤꯕ ꯑꯗꯨꯒꯤ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯏꯁꯤ ꯏꯃꯥꯗ ꯂꯂꯣꯜꯂꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯣꯡꯗꯅ ꯆꯪꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯈꯖꯤꯡ ꯍꯦꯛ ꯃꯥꯟꯈꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯑꯁꯤꯅ ꯀꯣꯛꯀꯥꯛꯅ ꯁꯨꯔꯤꯁꯤꯅ ꯁꯥꯈꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯍꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯀꯨꯞꯁꯨꯒ ꯁꯨꯔꯤ ꯃꯥꯜꯂꯤꯅꯦ ꯍꯩ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠꯁꯤꯗ ꯀꯨꯞꯁꯨ ꯁꯨꯔꯤꯕ꯭ꯔꯥ ꯅꯪ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯩ ꯑꯉꯧꯕꯤ ꯐꯠꯇꯦꯅꯦꯍꯦ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯆꯥꯔꯗꯤ ꯆꯥꯔꯦ ꯁꯨꯔꯗꯤ ꯁꯨꯔꯦ ꯆꯠꯂꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯗꯨꯅ ꯂꯝꯄꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯒ ꯁꯨꯝ ꯄꯨꯟꯗꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯒ ꯅꯣꯡꯃꯇꯁꯨ ꯄꯨꯟꯅꯤ ꯈꯪꯗꯦ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯉꯥꯡꯒ ꯄꯨꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯑꯉꯥꯡꯒ ꯌꯥꯝ ꯄꯨꯜꯂꯕꯗꯤ ꯅꯪ ꯆꯣꯞꯄ ꯅꯪꯒꯦꯇꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯩ ꯆꯠꯂꯒꯦ ꯂꯥꯏꯁꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀோ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯅꯪꯅ ꯊꯣꯡꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯁꯨ ꯆꯠꯅ ꯈꯨꯝꯂꯛꯏ ꯉꯝꯃꯔꯣꯏ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯧꯔꯤꯕ ꯂꯥꯏꯖꯁꯨ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯥ ꯎꯕꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯄꯤꯛ ꯏꯆꯦ ꯂꯥꯏꯖꯥ ꯍꯩꯅꯤꯡꯅ ꯀꯨꯞꯁꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯌꯦ ꯄꯨꯔꯛꯄ꯭ꯔꯣ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯥꯅꯕꯕꯣ ꯄꯨꯔꯛꯑꯦ ꯁꯅꯥꯃꯇꯨꯝ ꯑꯗꯨꯗꯤ ꯆꯥꯔꯒꯦ ꯍꯩ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯂꯥꯎ ꯑꯥꯗꯒꯤ ꯎꯈꯣꯡ ꯃꯔꯨꯝꯁꯦ ꯆꯥꯔꯨꯁꯤ
ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯁꯅꯥꯇꯣꯝꯕꯅ ꯏꯆꯦ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯄ ꯃꯥꯜꯂꯦ, ꯀꯌꯥꯝ ꯍꯥꯞꯄꯤꯅꯣ? ꯁꯤꯗꯤ ꯂꯥꯏꯖ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯆꯤꯟꯗꯨ ꯀꯥꯝꯗꯨꯅ ꯀꯩꯅꯣ ꯀꯨꯞꯁꯨ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯃꯌꯥꯝ ꯍꯥꯞꯄꯒ ꯆꯥꯗꯧꯕ? ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯀꯨꯞꯁꯨꯒꯤ ꯃꯣꯔꯣꯛꯇꯨꯅ ꯁꯥꯕꯒ ꯑꯉꯥꯡꯁꯤꯡꯗꯨ ꯃꯄꯤꯒ ꯇꯥꯈꯩ ꯆꯥꯔꯤ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯏꯕꯨ ꯌꯥꯝ ꯁꯥꯔꯕꯣ? ꯄꯤꯛꯅ ꯌꯥꯗ꯭ꯔꯦ, ꯁꯤꯗꯤ ꯇꯅꯟ ꯄꯥꯏꯔꯦ, ꯅꯥꯀꯣꯡꯒ ꯂꯣꯏ ꯄꯪꯉꯦ꯫ ꯆꯤꯅꯤ ꯍꯩꯉꯥꯟ ꯌꯥꯎꯕꯅꯤ, ꯆꯥꯁꯤꯟꯅꯧꯑꯣ ꯈꯔ, ꯑꯗꯨꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯅꯣꯏ ꯆꯥꯔꯤꯉꯩꯗꯅꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯅꯔꯝꯃꯅꯤ, ꯑꯗꯨꯅꯅꯦ ꯁꯥꯔꯤꯗꯣ꯫ ꯍꯩꯅꯤꯡ ꯉꯁꯥꯏꯅ ꯄꯨꯊꯣꯛꯎꯔꯣ ꯌꯥꯗ꯭ꯔꯣ? ꯄꯤꯔꯣ, ꯁꯥꯕꯅ ꯁꯤꯔꯦ꯫ ꯐꯅꯌꯥꯝ ꯂꯦꯝꯃꯤ, ꯅꯣꯏ ꯆꯥꯅꯔꯣꯏꯗꯕ꯭ꯔꯥ? ꯁꯅꯥꯇꯣꯝꯕꯅ ꯆꯥꯔꯔꯣꯏ, ꯂꯦꯝꯃꯁꯨ ꯀꯨꯞꯁꯨꯗꯤ ꯊꯝꯕ ꯌꯥꯕꯅꯤ, ꯍꯌꯦꯡ ꯆꯥꯁꯦ, ꯑꯃꯨꯛ ꯐꯖꯅ ꯊꯝꯃꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯌꯣꯝꯁꯤꯟꯈ꯭ꯔꯒꯦꯀꯣ, ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯥꯟꯅꯧꯔꯁꯤ꯫ ꯄꯤꯛꯅ ꯌꯥꯏꯌꯦ, ꯀꯩ ꯁꯥꯟꯅꯁꯤ ꯍꯥꯏꯅꯣ? ꯁꯅꯥꯇꯣꯝꯕꯅ ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯤ꯫ ꯂꯥꯛꯑꯣ ꯁꯥꯟꯅꯧꯔꯁꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯀꯨꯜꯂꯒ ꯃꯅꯤꯒꯁꯨ ꯂꯝꯕꯤꯗ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯅꯤꯅ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯑꯗꯩꯁꯦ? ꯀꯨꯜꯂꯅ ꯃꯥꯅꯤ, ꯑꯁꯤꯕꯨꯅꯤ ꯏꯆꯥꯎ ꯆꯥꯎꯈꯩ, ꯑꯉꯥꯡ ꯃꯅꯥꯛꯇꯗ ꯂꯩꯍꯤ꯫ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ? ꯏꯔꯥꯡ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯨꯝꯅ ꯂꯩꯕꯁꯤꯅ ꯐꯩ꯫ ꯃꯤꯆꯪꯒ ꯆꯪꯕꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯤ ꯈꯪꯍꯟꯗꯅ ꯀꯣꯏꯕ ꯃꯤꯁꯨ ꯀꯌꯥ ꯑꯃꯅꯤ, ꯃꯤꯠ ꯅꯥꯔꯦꯗ꯫ ꯎꯕꯤꯔꯛꯀꯅꯨ, ꯑꯩꯈꯣꯏꯗꯤ ꯃꯇꯥꯡ ꯆꯥꯕ ꯉꯥꯏ꯫ ꯍꯧꯖꯤꯛ ꯃꯁꯥ ꯈꯪꯗ꯭ꯔꯕꯁꯨ ꯀꯣꯟꯅꯗꯤ ꯑꯗꯨꯝ ꯊꯨꯡꯅꯗꯧ ꯂꯩ꯫ ꯅꯪꯗꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯇꯕꯗꯣ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯩ꯫ ꯁꯥꯒꯠꯂꯨ, ꯃꯪꯂꯥꯟꯒꯤ ꯐꯨꯔꯥꯗꯣ ꯍꯌꯦꯡ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯗꯤ ꯐꯝꯂꯝꯒꯅꯨꯀꯣ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ꯫ ꯌꯥꯔꯦ ꯈꯗꯥꯡ, ꯃꯣꯏ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯅꯤꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯖ ꯍꯣꯏ ꯇꯝꯅ ꯆꯪꯂꯛꯏ꯫ ꯀꯨꯜꯂꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ ꯅꯣꯏ ꯁꯥꯟꯅꯩꯗꯣ꯫ ꯑꯉꯥꯡ ꯁꯥꯟꯅꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯌꯥꯎꯕ ꯌꯥꯗꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯀꯥꯏꯅ? ꯅꯪ ꯑꯉꯥꯡꯅꯦ, ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦꯕ꯫ ꯃꯥꯅꯤ ꯀꯩꯅꯣ, ꯅꯣꯏꯒ ꯑꯩꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯗꯤ ꯑꯉꯥꯡꯅꯤ꯫ ꯆꯠꯂꯣꯍꯦ, ꯆꯍꯤ 3 ꯈꯛ ꯑꯩꯅ ꯍꯜꯂꯒ ꯌꯥꯔꯦ ꯏꯕꯦꯝ, ꯑꯉꯥꯡ ꯌꯥꯝ ꯆꯥꯔꯛꯀꯅꯨ, ꯈꯨꯅꯝꯁꯤ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯏꯃꯥꯎ, ꯌꯥꯝ ꯀꯤꯖꯩꯌꯦ, ꯅꯪ ꯈꯛꯇꯔꯣ ꯅꯈꯨꯠ ꯄꯥꯜꯂꯤꯁꯦ? ꯑꯩꯗꯤ ꯈꯨꯠ ꯄꯥꯟꯗꯕꯅꯤꯅ ꯅꯪꯅ ꯈꯨꯅꯝꯗ ꯊꯥꯔꯛꯑꯒ ꯑꯩꯅ ꯌꯦꯡ ꯂꯩ ꯇꯥꯔꯦꯅꯦ꯫ ꯌꯦꯡꯗ꯭ꯔꯗꯤ ꯅꯪ ꯅꯈꯨꯠ ꯍꯜꯂꯛꯀꯦ ꯍꯥꯏꯔꯣ? ꯍꯟꯗꯧꯔꯤꯕ, ꯅꯪꯅ ꯈꯨꯅꯝꯅ ꯊꯥꯔꯛꯄꯗ ꯑꯩꯗꯤ ꯈꯨꯠꯆꯦꯞꯅ ꯌꯥꯟꯁꯤꯜꯂꯛꯀꯗꯣꯏꯕ꯫ ꯁꯤꯗꯤ ꯆꯔꯣꯏꯅꯤꯅ ꯈꯨꯝꯃꯤꯅꯦ ꯑꯗꯨꯝ꯫ ꯃꯅꯤꯅ ꯉꯥꯡꯅꯕ ꯉꯝꯃꯣꯏ ꯈꯪꯉꯗꯤ ꯃꯥꯟꯅꯔꯨꯅꯨ, ꯋꯥꯔ ꯇꯣꯛꯁꯅꯤ꯫ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯆꯪ ꯆꯪꯖꯅꯤꯡꯕꯅꯤ꯫ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯛꯄ ꯇꯥꯕ, ꯅꯠꯇ꯭ꯔ ꯇꯥꯃꯅꯤ? ꯂꯥꯏꯖꯗꯤ ꯃꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ, ꯆꯝꯅ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯁꯣꯝꯗ ꯃꯅꯤꯗꯤ ꯂꯥꯏꯖꯅ ꯇꯥꯃꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣꯟꯀ ꯅꯣꯛꯆꯩ꯫ ꯃꯅꯤꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯀꯨꯜꯂꯅ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯌꯥꯝ ꯅꯣꯛꯏꯀꯣ ꯃꯤꯗꯤ, ꯅꯪ ꯆꯥꯏꯔꯣ ꯐꯪꯗꯕꯒꯤ? ꯃꯇꯥꯝꯅꯤꯅ꯫ ꯀꯩꯅꯣ ꯅꯣꯏꯕꯥꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯩꯗꯣ? ꯌꯥꯝ ꯈꯪꯕꯗꯧꯅ ꯆꯤꯔꯣꯜ ꯇꯧꯅꯩꯗꯣ ꯀꯥꯏꯅ? ꯇꯠ, ꯃꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯕꯁꯤꯕꯣ? ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯈꯣꯏ ꯉꯥꯛꯇ ꯁꯥꯟꯅꯒꯦ꯫ ꯇꯥꯜꯂꯦ, ꯑꯗꯨꯏꯗꯤ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ꯫ ꯌꯥꯔꯦ, ꯑꯉꯥꯡꯒꯁꯨ ꯃꯥꯟꯅ ꯂꯩ, ꯆꯠꯁꯤꯜꯂꯛꯎ, ꯁꯥꯟꯅꯖꯧꯔꯁꯅꯨ꯫ ꯅꯪꯅ ꯁꯤꯒꯤ ꯃꯤꯆꯪꯗꯅ ꯂꯩꯌꯨ꯫ ꯌꯥꯔꯦ, ꯂꯥꯛꯑꯣ ꯍꯦꯀꯣ꯫ ꯃꯅꯤꯅ ꯀꯨꯜꯂꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂ ꯐꯥꯎꯕꯗꯨꯗ ꯂꯥꯏꯖ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯁꯈꯤꯗꯨ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯥꯏꯖꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯗꯣꯔꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯩꯗꯨꯅ ꯀꯜꯂꯤ꯫ ꯑꯌꯣ, ꯊꯣꯔꯥꯕꯤ ꯀꯅꯥꯅꯣ? ꯏꯃꯥ, ꯊꯣꯔꯥꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯅꯨꯃꯤꯠ ꯇꯥꯗꯧꯔꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯃꯈꯩ ꯍꯥꯠꯂꯒꯦ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯁꯤꯜꯂꯤ꯫ ꯑꯌꯣ ꯏꯃꯥ, ꯀꯜꯂꯛꯀꯅꯣ ꯃꯤ, ꯅꯥꯏ ꯍꯥꯏꯕ꯫ ꯑꯣ ꯏꯃꯥ, ꯀꯔꯤꯒꯤ ꯅꯥꯕ? ꯆꯠꯂꯣ, ꯌꯨꯝꯗ ꯆꯠꯂꯣꯕ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯆꯪꯉꯒꯦ, ꯑꯩ ꯆꯪꯉꯒꯦ, ꯐꯨꯔꯛꯀꯅꯨ ꯅꯥꯏꯌꯦꯕ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯐꯨꯕꯗꯧꯅ ꯐꯨꯔꯦꯗꯅ, ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ? ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝ ꯅꯥꯏ꯫ ꯑꯗꯨꯅꯤ, ꯆꯩꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯁꯥꯅ ꯒ꯭ꯌꯥꯟꯗꯨ ꯇꯥꯋꯣ, ꯆꯪꯁꯤꯜꯂꯛꯑꯣꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯆꯧꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯍꯧꯗꯣꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨ, ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ, ꯑꯩ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪ ꯈꯨꯔꯥꯅ
ꯃꯥꯒꯤ ꯂꯧꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯃꯅꯤ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯍꯧꯒꯠꯂꯝꯗꯦ ꯇꯣꯝꯆꯧꯅ ꯍꯩꯃ ꯃꯁꯤ ꯍꯧꯒꯠꯇꯦꯅꯦ ꯄꯨꯛꯁꯤꯗ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯅꯤꯡꯗ ꯆꯪꯉꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯉꯔꯥꯡ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯜꯂꯨꯗꯅ ꯌꯥꯗ꯭ꯔꯦꯅꯦꯁꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈꯤ ꯇꯟꯖꯥꯁꯤꯗ ꯀꯅꯥꯅꯣ ꯑꯃꯥꯡꯁꯪꯗꯤ ꯂꯩꯁꯤꯅ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯒꯤ ꯇꯣꯝꯆꯧꯅ ꯍꯩ ꯑꯩꯅꯤꯅꯦꯍꯦ ꯊꯣꯛꯂꯣ ꯕꯥꯕꯥ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯆꯪꯕꯗ ꯉꯥꯏꯔꯤꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯂꯣꯏꯔꯣ ꯕꯥꯕꯥ ꯀꯩꯅꯣ ꯑꯗꯨꯝ ꯀꯨꯏꯗꯨꯕꯣ ꯊꯣꯛꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯆꯧꯗꯨ ꯑꯃꯥꯡꯁꯪꯗꯒꯤ ꯊꯣꯔꯛꯂꯒ ꯈꯣꯡ ꯍꯥꯝꯐꯝ ꯈꯪꯗꯦ 이보 ꯉꯁꯥꯏꯈꯩ ꯑꯩꯅ ꯍꯧꯗꯣꯛꯄꯗꯗꯤ ꯅꯅꯥꯗꯣ ꯇꯥꯁꯤꯟꯅꯗꯦꯅꯦ ꯍꯥ ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯀꯥꯟꯗꯗꯤ ꯐꯃꯨꯡꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯌꯥꯎꯔꯛꯄꯒ ꯑꯃꯥꯡꯁꯪꯗꯣ ꯃꯥꯌꯣꯛꯅꯔꯕꯗꯤ ꯅꯪ ꯗꯥꯎ ꯌꯥꯝ ꯌꯥꯔꯅꯤ ꯈꯣꯡꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅꯤ ꯑꯃꯨꯛ ꯉꯥꯡꯗ ꯂꯩꯔꯦ ꯊꯣꯛꯂꯧꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯒ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯆꯪꯈꯤ ꯍꯩꯃꯩꯃ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯃꯤ ꯐꯥꯎ ꯍꯧꯗꯣꯛꯑꯦꯕ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯒꯤ ꯃꯅꯤꯅ ꯕꯥꯕꯥ ꯅꯪ ꯑꯗꯨꯋꯥꯏꯗ ꯊꯤꯅꯝ ꯇꯥꯏꯔꯣ ꯑꯗꯨꯝ ꯉꯥꯡ ꯂꯩꯗꯨꯕ ꯆꯨꯝꯃꯤꯅꯦꯍꯦ ꯅꯝꯊꯤꯅꯦ ꯆꯠꯂꯦ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞ ꯑꯗꯨꯗ ꯂꯥꯏꯖꯒ ꯑꯉꯥꯡꯁꯤꯡꯗꯨꯒ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩ ꯊꯦꯝꯕꯤꯅ ꯆꯦ ꯂꯥꯏꯖ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯀꯩꯅꯣꯝ ꯆꯥꯅꯤꯡꯗ꯭ꯔꯣ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯉꯁꯤꯗꯤ ꯄꯤꯛ ꯄꯤꯛꯅ ꯏꯆꯦ ꯂꯥꯏꯖ ꯃꯥꯝꯃ ꯏꯕꯣꯍꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯨ ꯃꯌꯥꯝ ꯍꯧꯕꯅꯦ ꯑꯗꯨꯗꯣ ꯑꯃꯅꯦ ꯊꯦꯛꯎꯁꯤꯔꯥ ꯌꯥꯏꯅꯦ ꯅꯨꯡꯁꯥꯁꯤꯒ ꯆꯨꯗꯨꯒ ꯌꯥꯝ ꯆꯥꯅꯔꯦ ꯆꯞ ꯆꯥꯔꯦ ꯅꯪ ꯁꯤꯟꯅꯕ ꯆꯥꯅꯕꯁꯦ ꯍꯦꯛꯇ ꯄꯨꯊꯣꯔꯛꯄ ꯂꯥꯎꯍꯦ ꯆꯠꯁꯤ ꯂꯥꯎ ꯂꯥꯏꯖꯒ ꯑꯉꯥꯡꯁꯤꯡꯒꯗꯨ ꯃꯤꯒꯤ ꯏꯪꯈꯣꯜꯗꯨꯗ ꯂꯨꯝꯗꯨꯅ ꯆꯪꯂꯛꯏ ꯂꯥꯏꯖꯅ ꯂꯣꯟꯅ ꯁꯤꯔꯣꯜ ꯇꯧꯏ ꯍꯦ ꯅꯣꯏ ꯂꯣꯏꯅ ꯁꯤ ꯂꯩꯌꯨ ꯄꯤꯛ ꯄꯤꯛ ꯏꯕꯥꯅꯤ ꯆꯪꯉꯨꯒꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯉꯗꯤ ꯈꯪꯈꯤꯅꯦꯕ ꯍꯩꯅꯤꯡꯁꯨ ꯂꯣꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯂꯩꯔꯝꯒꯦ ꯂꯥꯏꯖꯅ ꯃꯥꯏ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯄꯤꯛ ꯄꯤꯛ ꯊꯥꯡꯗꯨ ꯄꯤꯔꯛꯎ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯜꯂꯤꯉꯩꯗ ꯏꯕꯣꯍꯜꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯜꯂꯤꯕꯗꯨ ꯏꯕꯣꯍꯜꯅꯁꯨ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ ꯍꯩ ꯀꯅꯥꯅꯣ ꯑꯗꯨꯅꯁꯨ ꯍꯨꯔꯥꯜꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯅꯣꯏ ꯏꯃꯥ ꯃꯥꯃꯗꯨ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ ꯍꯣꯏ ꯆꯦꯜꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛ ꯄꯤꯛꯀ ꯃꯕꯥꯅꯤ ꯆꯨ ꯑꯁꯥꯡꯕ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯏꯕꯣꯍꯜꯗꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯏ ꯅꯄꯥ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯈꯔꯒ ꯂꯥꯏꯖꯒꯅ ꯆꯨ ꯄꯨꯔꯒ ꯆꯦꯟꯈꯤꯕꯗꯨ ꯎꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ ꯃꯁꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯣ ꯑꯩꯅ ꯐꯥꯎ ꯐꯖꯩꯌꯦꯗꯅ ꯆꯥꯊꯣꯛꯇꯅ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯆꯨꯅꯦꯕ ꯌꯥꯟꯈ꯭ꯔꯤꯁꯦ ꯃꯍꯥ ꯄꯥꯄꯤꯁꯤꯡꯁꯦ ꯈꯪꯉꯦꯕ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯂꯥꯏꯖꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯁꯨ ꯆꯨꯗꯨ ꯄꯨꯗꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ ꯂꯥꯏꯖ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁ꯭ꯋꯥꯏꯌꯦ ꯐꯖꯗ꯭ꯔꯣ ꯁꯤ ꯆꯨꯁꯦ ꯕꯦꯝꯃꯅ ꯐꯖꯩꯌꯦ ꯌꯥꯝ ꯊꯨꯝꯗꯣꯏ ꯃꯥꯟꯗ꯭ꯔꯣ ꯃꯁꯛꯁꯦ ꯀꯥꯏꯗ ꯆꯥꯁꯤꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯗꯨꯝ ꯆꯥꯔꯨꯁꯤꯔꯣ ꯍꯩꯅꯤꯡꯅ ꯆꯥꯔꯨꯁꯤ ꯃꯈꯣꯏꯗꯨ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯨꯗꯨ ꯆꯥꯏ ꯂꯥꯏꯖ ꯆꯨꯗꯨ ꯁꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯃꯥꯃ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯌꯦꯡꯗꯕꯅꯦꯕ ꯆꯩ ꯆꯥꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏꯌꯦꯕ ꯅꯣꯏꯁꯦ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ ꯄꯤꯛ ꯄꯤꯛꯅ ꯑꯩꯗꯤ ꯌꯥꯕ꯭ꯔꯥ ꯏꯆꯦ ꯂꯥꯏꯖ ꯅꯪꯗꯤ ꯌꯥꯏ ꯑꯇꯩꯗꯤ ꯁꯟ ꯃꯃꯩ ꯉꯥꯛꯇꯅꯤ ꯕꯦꯝꯃꯒ ꯇꯤꯝꯕꯤꯒꯗꯨ ꯆꯨ ꯃꯨꯟꯅꯔꯛꯏ ꯕꯦꯝꯃꯅ ꯅꯪꯒꯤ ꯁꯔꯨꯛ ꯆꯥ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤꯅꯦ ꯑꯗꯨ ꯄꯤꯔꯣ ꯅꯠꯇꯦ ꯑꯩꯒꯤꯅꯦ ꯄꯤꯔꯣ ꯏꯆꯦ ꯂꯥꯏꯖ ꯇꯤꯝꯕꯤꯅꯅꯦ ꯑꯩꯒꯤ ꯆꯨ ꯁꯔꯨꯛ ꯃꯨꯟꯈꯤꯗꯣꯔꯦ ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯁꯔꯨꯛ ꯃꯨꯜꯂꯤꯗꯤ ꯄꯤꯈꯣ ꯇꯤꯝꯕꯤ ꯃꯃꯤꯠꯇꯨ ꯄꯩꯔꯒ ꯑꯣꯛꯇꯕꯩꯅꯤ ꯆꯨ ꯆꯥꯕꯕꯨ ꯑꯣꯛꯅꯕ ꯆꯥꯕ꯭ꯔꯣ ꯁꯤ ꯆꯥꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯛꯁꯤꯒ ꯎꯇꯤꯟ ꯍꯦꯛ ꯃꯥꯟꯈꯩ ꯏꯕꯣꯍꯜꯗꯣ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯥꯈꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯁꯥꯈꯤ ꯂꯩꯇꯕ꯭ꯔꯣ ꯁꯥꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯇꯥꯗ ꯌꯥꯔꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛ ꯇꯥꯗ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯑꯩꯅ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯆꯨꯗꯣ ꯌꯥꯟꯊꯠꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯐꯥꯎ ꯄꯥꯝꯃꯨꯗꯅ ꯆꯥꯗꯕꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯩꯃ ꯇꯥꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯥꯗꯒꯤ ꯆꯨꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯌꯥꯟꯕ ꯑꯣꯏꯔꯝꯃꯅꯤ ꯆꯨꯗꯨꯒꯤ ꯃꯃꯜꯗꯣ ꯑꯩ ꯍꯟꯖꯤꯜꯂꯒꯦ ꯇꯥꯗ ꯌꯥꯔꯦ ꯏꯕꯦꯝ ꯆꯨꯝꯅ ꯅꯆꯥꯗꯣ ꯋꯥꯔꯛꯎ ꯇꯃꯛ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯕ ꯑꯃꯨꯛ ꯇꯥꯍꯜꯂꯤ ꯁꯤꯡꯒꯦ ꯍꯥꯏꯔꯒꯅ ꯆꯨꯗꯣ ꯑꯣꯏꯅ ꯁꯤꯡꯂꯛꯎ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯏꯕꯣꯍꯜꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯁꯥꯈꯤꯗꯨ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯍꯩꯃ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯁꯤꯒꯤ ꯑꯍꯜꯁꯤꯅꯒ ꯂꯤꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗ ꯑꯩ ꯂꯥꯏꯖꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯖꯒꯣꯏꯒ ꯁꯥꯗꯅ ꯆꯪꯂꯛꯏ ꯍꯥꯏ ꯑꯗꯨꯋꯥꯏꯗ ꯊꯦꯛꯇꯅ ꯂꯩꯅꯨ ꯄ꯭ꯔꯞ ꯂꯥꯎ ꯀꯩꯗꯧꯔꯒꯦ ꯄꯂꯦꯝ ꯅꯪ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯨꯕ
Kaino da ima, kai khawaino. Ai sibu huran bi oina ururabo. Kanana kari mangi haino, thiruso yumayumda. Is tauri siengu ko. Masi, hey, nangna tade ibuhal gi suhura ledana haujikta haiba lakni. Karamai tauri basina. Laiza tu noksinaraga. Adudi aina tiye. Angang sing janing badu ubada nungaitadana huran bibani. Aina angang punganu haibasi yadeba. Angang pulikai nang ikai bayam nang lakini khanglabra. Mamadusu lekmankreda chumani ibu yumtana haiba laidubu. Hey, napi makam phau thadaba nangna pot hektokhibagi nungaitaba khangba haunadi. Midi pamuram doribani. Yam huraninge banang migi mapot masaido isau khai. Yang ngangi yare to taningdre. Laiza du phet haidoklaga imungda sangki. Tauri sieng. Aina haisia manada hapana teba mana tauri si. Na yeta lay duna milak rahaina siyengi. Makuta pamliba angang adusu kana kapli. Ngang adu china konduna sum chelakpana kongnang ama hauribadu uri. Kongnang adugi manaktana laktuna angang adubu nungsina yengsay. Imagi buko nang namay buwarugad ko. Namay na kong thanglan na thanglo na. Tayo pang kiminok may samarakta. Diyawa pong naputok ng hamdre. Bukjal sa uwag ka na maginakta. Nunggay na layo ko. Ijadi apapata oiro. Aroy boy na anganga dubo nung sino yengsay. Mangagta siram masarik pa rin ang malagtok na anganga duda sizinbido na kung nang makong aduda anganga dubo tami. Ibagi mo ko. Lewa ko. Ibabot waraw na ko. Tarakli mampido taytok na mirak narak yeng na nupido satki. Laiza su. Makuda saye mapayraga hay doon lakpada angang doon kapagi makol adu tarai. Kaya nung angang kapaisina. Mangang adu lay doon na kaplatliba angang adu tiri. Mahak na sumtirak pada kung nang makongda angang ama ningtana yung doon na layribado uri. Ay ma, angang ina. Asi hayraga angang adu gimanagta prep sangsil doon na angang adu bukon katli. Kanagi angang nusipa. Nakyata amuk ko yengi. Angang adu gimi labor hayna adu bukana su ujri. Angang adu da amuk yenglakpada angang adu gimangagta siram liba. Sarik pareng do uri. Laiza, sarik adu da munna yengi. Angang adu da su amuk yengi. Asum lay tarabadi apaba oiroy kana angang adu bu mayum da pudo na lai. Mayum yauraga angang adu bu pamung da phazana thamlaga mamabu kaurai. Ima! Tabro! O imaw! Kay da laige! Sakisu maninglomdagi kumlai. O tare ima sida laye kay daurage. Laiza su maninglomda laklaga. Ima amtala o imungda. Kay daurage ni. As lagdala o si. Kari imuk taurazan masi angang sipa. Saki na imungda sanglagpada angang amalayramadu ubada hanglai. Haima kanagi angang musige. Kangdigi ima kung nang makongda layrambadagi ay napusilagpad. Karamba imung nunya asuk pikraba angang asibo. Kung nang makongda tanamliba sibo. Bema phazana thambiro ngasisida hayeng makoigi imung manung thiragane pibikinaba. Hoi ma adoi ma angang se mabuk yam lama male kaptuna dum laire. Ngasai ma na ne sangom khra leirakpani adu pithak pirasi. Hoi ma mathangdi namit ni Saki amadi laizana angang adugi imung adubu thirami. Makoina phana thirabasu angang adugi imung adudi phanglamde. Aduna khul adugi ahal amani wa tanarami khulgi ahal amana. Magi mung manungsu thiba khangdre hairabunina. Angang asi masa yauzadaba kana amada pibikrasi kari khaliba noina. Laiza angang aduda yenglaga. Kura hoi mamoida aina kainom ta haisage. Hayuni. Angang se ay isa sakni yokjarage. Sakina magi bema kaino nang na haribudubo nang silay sabi ni. Ay su khangi ma adubo angang se taibo mapuna aiga thengno haina tamlamlabat. Adopa kanagi mafamda amuk thamkibada ay pamdi. Hayeng angang sigi miyoy ama thoklaklaba matamda angang se pubudi pusakisat. Madu nataba atopa midadi ay angang se sinararoyge ay ginagta adum thamlage ahalamana. Nang na angang se yuksagi haibadubudi yamna pay. Adubu nang dilay sabi ni. Aduna namagi wamtang takisi. Saki nang di kari kaliba. Tada isana angang se yokpa ngamni hairabani aina kari mo hairuni. Thamjara sanu angang se hayeng makoigi ahalsing thoklaklaba kanda angang se makoida sinakrasi. Tomal na
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯛ ꯊꯝ ꯑꯗꯨꯗꯤ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯀꯔꯤ ꯊꯣꯟꯈ꯭ꯔꯕ ꯈꯨꯔꯥ ꯁꯅꯥꯃꯇꯨꯝ ꯑꯣꯏꯅ ꯊꯣꯜꯂꯒꯦ ꯌꯥꯏ ꯁꯅꯥꯃꯇꯨꯝ ꯌꯥꯝ ꯆꯥꯟꯅꯔꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯆꯪꯕ ꯍꯧꯔꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯆꯪꯉꯤ ꯑꯍꯜꯁꯤꯡꯗꯨꯁꯨ ꯆꯠꯅꯕ ꯊꯣꯛꯅꯔꯛꯏ ꯅꯃꯥ ꯅꯆꯥꯁꯨ ꯐꯖꯅ ꯂꯩꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯒꯦ ꯐꯅꯤ ꯐꯅꯤ ꯇꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯂꯩꯖꯍꯧꯔꯦꯀꯣ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯥ ꯁꯛꯅ ꯌꯣꯛꯂꯝꯃꯤ ꯁꯣꯝꯗ ꯃꯅꯤꯗꯨ ꯂꯥꯏꯖꯗ ꯅꯨꯡꯁꯤ ꯐꯣꯡꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯝꯃꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯋꯥꯈꯜ ꯈꯜꯂꯒ ꯐꯝꯃꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯀꯨꯜꯂ ꯂꯥꯛꯇꯨꯅ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯀꯅꯥꯅꯣ ꯑꯩꯅꯦ ꯀꯅꯥꯝ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯃꯪꯕꯤꯔꯝꯃꯤꯁꯤꯕꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯒꯤ ꯄꯥꯎꯗꯣ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎ ꯃꯅꯤꯗꯨ ꯀꯨꯜꯂꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯀꯨꯜꯂꯅ ꯀꯔꯤ ꯈꯨꯌꯦꯡ ꯀꯤꯍꯦ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯒ ꯂꯩꯔꯦ ꯍꯥꯏꯗꯨ ꯇꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯦ ꯇꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯣꯛꯑ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯃꯉꯣꯟ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯣ ꯆꯠꯂꯣꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯁꯦ ꯂꯨꯡꯉꯣ ꯃꯥꯗꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯉꯥꯡ ꯌꯣꯛꯏꯗꯨꯗꯤ ꯂꯥꯏꯖꯅ ꯑꯉꯥꯡꯗꯨ ꯅꯨꯡꯁꯤꯕꯒꯤ ꯌꯣꯛꯆꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯅꯪꯅꯁꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩ ꯅꯪ ꯑꯗꯨ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯂꯥꯏꯖꯅꯗꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯄ ꯉꯝꯃꯒ ꯑꯩꯅꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯂꯥꯏꯖꯅꯕꯨ ꯌꯥꯔꯗꯤ ꯂꯣꯏ ꯉꯝꯅꯤ ꯑꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯎꯔꯅꯨ ꯅꯣꯏ ꯄꯥꯕ ꯊꯥꯔꯒ ꯍꯥꯏꯕ ꯑꯣꯏꯅ ꯆꯠꯍꯜꯂꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯏꯕꯅꯤꯅ ꯅꯕꯥꯅꯤ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯗꯤ ꯐꯖꯗꯦꯕ ꯑꯁ ꯀꯣꯏꯐꯥꯎ ꯀꯣꯏꯗꯕ ꯅꯨꯄꯤꯗꯨ ꯆꯦꯟꯗꯣꯏꯕ ꯍꯩꯃ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗꯤ ꯑꯩ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯃꯪꯉꯨꯔꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗ ꯃꯥꯅꯒ ꯃꯪꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯅꯤꯅ ꯍꯥꯏꯕꯗꯒꯤ ꯁꯥꯈꯤꯒꯤ ꯃꯌꯨꯝꯗ ꯇꯣꯝꯆꯧ ꯑꯗꯨ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯇꯥꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯆꯜꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯗꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯃꯧ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤꯅꯦ ꯇꯥꯗ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯐꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯥꯡꯍꯟꯒꯨꯝꯁꯤ ꯖꯨꯔꯥ ꯍꯦꯛꯇ ꯁꯦꯝꯁꯤꯗꯣ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯗ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯁꯨꯝꯅ ꯍꯔꯥꯎ ꯌꯥꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤꯅꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯕꯨ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯥ ꯇꯥꯗ ꯑꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯌꯧꯕꯤꯔꯣ ꯇꯣꯝꯆꯧ ꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯉꯝꯃꯣꯏ ꯀꯔꯤꯒꯤ ꯄꯪꯒꯅꯨ ꯇꯥ ꯇꯣꯝꯆꯧꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯀꯔꯤꯒꯤ ꯀꯩꯗꯧꯕꯩ ꯌꯨꯝ ꯄꯥꯜꯂꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒꯔꯥ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯃꯛ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯒꯦ ꯏꯃꯥ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯐꯔꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯉꯥꯡꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯂꯥꯏꯖ ꯆꯠꯀꯦ ꯇꯧꯕꯒ ꯃꯃꯥꯅ ꯃꯥꯕꯨ ꯈꯝꯂꯛꯏ ꯃꯥꯒꯤ ꯂꯥꯏꯖ ꯉꯥꯏꯈꯣ ꯅꯪ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯌꯨꯝ ꯑꯁꯤ ꯅꯪꯒꯤꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕꯅꯤ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯅꯪꯕꯨ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯌꯦꯠꯂꯔꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯦ ꯃꯇꯝ ꯆꯨꯞꯄ ꯑꯉꯥꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯤꯒ ꯂꯥꯏꯖꯒ ꯎꯅꯔꯝꯃꯤ ꯂꯥꯏꯖꯅ ꯇꯥꯃꯅꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯇꯥꯃꯅꯤꯅ ꯃꯥꯃꯗ ꯇꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯀꯩꯒꯤꯅꯣ ꯅꯪ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯊꯨꯃꯟ ꯃꯨꯟꯅ ꯈꯟꯀꯣ ꯑꯩꯁꯨ ꯃꯤꯅꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯅꯁꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯄ ꯉꯝꯒꯅꯤ ꯇꯥꯃꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯖꯗꯨ ꯌꯦꯡꯗꯨꯅ ꯃꯅꯤ ꯃꯊꯟꯇ ꯈꯟꯖꯩ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯗꯤ ꯏꯐꯝꯗ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯍꯟꯕꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯒꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯉꯥꯏꯈꯤꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯈꯤꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯁꯅꯥꯃꯇꯨꯝꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅ ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯔꯝꯃꯤ ꯑꯗꯨꯅ ꯂꯥꯏꯖꯁꯨ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯖꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ
ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯂꯣꯏꯁꯤꯜꯂꯤ ꯃꯇꯤꯛ ꯁꯅꯥꯃꯇꯨꯝꯁꯨ ꯄꯣꯠꯆꯩꯁꯤꯡꯗꯨ ꯆꯈꯥꯏꯕ ꯂꯦꯞꯇꯦ ꯁꯅꯥ ꯅꯪꯕꯨ ꯆꯈꯥꯏꯔꯛꯀꯅꯣꯃꯤ ꯏꯃꯥꯁꯤ ꯋꯥꯔꯦꯕ ꯅꯪꯕꯣ ꯆꯈꯥꯏꯅꯤ ꯃꯤꯅ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯤ ꯌꯥꯁꯨ ꯌꯥꯕꯤꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯈꯥꯏꯒꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯁꯥꯟꯅꯔꯨꯔꯒ ꯀꯨꯁꯨ ꯀꯨꯃꯦꯟꯒꯗꯣ ꯃꯨꯁꯨꯛ ꯃꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯥꯟꯅꯍꯧꯒꯦ ꯏꯃꯥ ꯂꯝ ꯍꯦꯟꯒꯅꯨ ꯁꯅꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤ ꯁꯥꯟꯅꯕ ꯐꯠꯇꯦ ꯂꯥꯎ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯂꯥꯎ ꯇꯨꯝꯅꯤꯡꯗꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ ꯑꯗꯨꯒ ꯁꯥꯟꯅꯕꯗꯨ ꯆꯠꯂꯣ ꯅꯪꯅ ꯍꯦꯛ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁꯦꯡꯕꯒꯤ ꯂꯩꯒꯗ꯭ꯔꯥ ꯏꯃꯥ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯣ ꯇꯨꯝꯗ꯭ꯔꯗꯤ ꯂꯩꯔꯣꯏ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯃꯒꯦ ꯍꯧꯒꯠꯂꯛꯄꯗ ꯉꯥꯃꯣꯛ ꯂꯩꯕꯤꯌꯨꯀꯣ ꯏꯃꯥ ꯂꯩꯗꯣꯏꯅꯤ ꯁꯦ ꯇꯨꯝꯊꯣꯛꯑꯣ ꯉꯥꯏꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯅꯤꯁꯨ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯀꯧꯔꯛꯏ ꯁꯅꯥꯃꯇꯨꯝꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯀꯀꯥꯅꯤꯅꯤ ꯀꯀꯥ ꯁꯅꯥꯃꯇꯨꯝꯁꯨ ꯃꯅꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯋꯥꯗ꯭ꯔꯤꯕ ꯅꯪꯕꯨ ꯁꯥꯟꯅꯕꯗ ꯋꯥꯗꯦꯗ ꯑꯩꯗꯤ ꯁꯥꯟꯅꯕ ꯀꯨꯏꯗ꯭ꯔꯤ ꯉꯁꯥꯏꯈꯩ ꯏꯃꯥꯅ ꯇꯨꯝꯍꯜꯂꯒ ꯊꯝꯃꯣꯏꯅꯤ ꯁꯤꯁꯦ ꯉꯥꯃꯣꯛꯁꯤ ꯆꯥꯎ ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯤ ꯑꯌꯥ ꯍꯥꯎꯅꯤꯌꯦ ꯁꯅꯥꯃꯇꯨꯝꯁꯨ ꯉꯥꯃꯣꯛꯇꯨ ꯂꯧꯗꯨꯅ ꯆꯥꯏ ꯀꯀꯥ ꯅꯪꯁꯤ ꯌꯥꯝ ꯐꯩꯉꯣ ꯑꯩꯉꯣꯟꯗ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤ ꯑꯁꯦꯡꯕꯩ ꯐꯕ꯭ꯔꯅꯦ ꯐꯩꯌꯦ ꯑꯗꯣ ꯀꯀꯥ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯪꯉꯨꯅꯦ ꯃꯤꯒꯤꯗꯤ ꯃꯄꯥ ꯂꯣꯏꯅ ꯂꯩ ꯑꯩꯒꯤꯗꯤ ꯂꯩꯇꯦ ꯏꯃꯥꯗ ꯍꯪꯕꯗꯁꯨ ꯈꯨꯝꯕꯤꯗꯦ ꯀꯀꯥ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯅꯪꯒꯤ ꯄꯥꯕ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ ꯈꯪꯅꯤꯡꯉꯤ ꯅꯃꯥꯅꯁꯨ ꯀꯩꯝ ꯍꯥꯏꯗꯕ ꯍꯥꯏꯗꯦ ꯍꯪꯕꯗ ꯈꯨꯝꯕꯤꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯄꯥꯕꯅꯤ ꯉꯁꯤꯗꯒꯤ ꯀꯀꯥ ꯀꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯅꯥꯃꯇꯨꯝꯁꯨ ꯃꯅꯤꯗ ꯉꯛꯅ ꯌꯦꯡꯂꯒ ꯑꯁꯦꯡꯕꯩꯔꯣ ꯀꯀꯥ ꯃꯥꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤꯗꯣ ꯑꯗꯣ ꯉꯥꯏꯈꯣ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯩꯈꯣꯏ ꯏꯃꯥꯒ ꯅꯕꯥꯅꯤꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯃꯅꯤꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ ꯁꯅꯥꯃꯇꯨꯝꯗꯨ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣꯕ ꯂꯩꯃꯤꯟꯅꯗ꯭ꯔꯤꯁꯦ ꯅꯃꯥꯒꯩꯒꯁꯦ ꯈꯠꯅꯔꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗ꯭ꯔꯤꯅꯤ ꯑꯗꯨꯅꯅꯦ ꯅꯍꯥꯟꯈꯩ ꯅꯪꯉꯣꯟꯗꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯄꯥꯕꯅꯤꯅ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯂꯩꯃꯤꯟꯅꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯦꯕ ꯂꯩꯔꯗꯧ ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯀꯀꯥ ꯀꯧꯔꯨꯅꯨꯀꯣ ꯍꯣꯏ ꯄꯥꯕ ꯍꯣ ꯑꯗꯨꯅꯤꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏ ꯆꯠꯐꯝ ꯁꯦꯝꯗꯨꯅ ꯂꯩ ꯁꯅꯥꯃꯇꯨꯝꯁꯨ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯥꯈꯤꯁꯨ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯁꯨ ꯁꯅꯥ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯇꯨꯝꯗ꯭ꯔꯤꯌꯦꯕꯣ ꯂꯥꯛꯑꯣꯗꯅ ꯑꯕꯣꯛꯀ ꯇꯨꯝꯃꯨꯔꯁꯤ ꯏꯃꯥ ꯉꯁꯤꯗꯤ ꯁꯤꯗ ꯇꯨꯝꯖꯔꯁꯅꯨ ꯏꯃꯥꯁꯨ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯕꯅꯤꯅ ꯃꯥꯒꯤ ꯌꯥꯍꯤꯞꯁꯤꯒ ꯍꯣꯔꯦꯟ ꯏꯃꯥꯃꯨꯛ ꯇꯨꯝꯐꯝ ꯈꯪꯉꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ 이슈 ꯅꯪꯕꯨ ꯅꯃꯥꯒ ꯇꯨꯝꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯕꯣꯛ ꯉꯁꯤꯗꯤ 이마가 ꯇꯨꯝꯃꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯇꯨꯝꯃꯨꯔꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯁꯅꯥ ꯂꯥꯎ ꯇꯨꯝꯃꯁꯤ 이마 ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯃꯁꯛ ꯈꯪꯉꯤꯕꯣ ꯂꯥꯏꯖ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯅꯣꯏꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯗ ꯍꯪꯂꯛꯏ ꯁꯅꯥ ꯅꯪ ꯉꯁꯤ ꯀꯅꯥꯒ ꯊꯦꯡꯅꯔꯨꯏꯅꯣ ꯃꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯕꯒ ꯊꯦꯡꯅꯩꯌꯦ ꯁꯅꯥ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯊꯥꯖꯕ ꯌꯥꯗꯦ ꯁꯛ ꯈꯪꯗꯕ ꯃꯤꯅ ꯀꯧꯔꯛꯄꯗ ꯅꯪ ꯈꯨꯝꯕ ꯌꯥꯗꯦ ꯈꯨꯝꯃꯣꯏꯌꯦ ꯏꯃꯥ ꯑꯗꯣ ꯄꯥꯕꯒ ꯂꯩꯃꯤꯟꯅꯔꯣ ꯀꯩꯅꯣ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯂꯣꯏ ꯂꯩꯃꯤꯟꯅꯩ ꯄꯥꯕ ꯅꯕꯥꯅꯤꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯄꯥꯕꯒ ꯂꯩꯃꯤꯟꯅꯁꯦꯕ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯅꯥꯅꯣ ꯄꯥꯕ ꯍꯥꯏꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯥꯒꯤ ꯅꯨꯄꯥꯐꯥꯎ ꯈꯪꯗꯦ ꯂꯥꯏꯖ ꯃꯆꯥꯗ ꯈꯪꯅꯤꯡꯅ ꯌꯦꯡꯉꯤ ꯁꯅꯥꯃꯇꯨꯝꯅ ꯑꯣꯅꯦ ꯀꯀꯥ ꯃꯅꯤꯗꯣ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯔꯛꯑꯦ ꯅꯍꯥꯟꯈꯩ ꯏꯃꯥꯅ ꯍꯥꯏꯕꯤꯗꯕꯗꯣ ꯍꯥꯏꯔꯛꯑꯕꯅꯤ ꯍꯦ ꯀꯥꯏꯗꯩ ꯄꯥꯕꯅꯣ ꯅꯠꯇꯦ ꯃꯥꯅꯗꯤ ꯑꯩꯁꯤ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯅꯕꯥꯅꯤ ꯁꯥꯎꯅꯕꯒꯤ ꯂꯩꯃꯤꯟꯅꯗ꯭ꯔꯤꯅꯦꯅ ꯍꯥꯏ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯄꯥꯁꯤ ꯀꯅꯥꯅꯣ ꯏꯃꯥ ꯂꯥꯏꯖꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ ꯁꯦꯕꯥ ꯍꯥꯏꯔꯛꯑꯣꯕ ꯏꯃꯥ ꯁꯅꯥ ꯇꯨꯝꯕ ꯊꯦꯡꯉꯦ ꯇꯨꯝꯃꯣꯏ ꯑꯩꯒꯤ ꯏꯄꯥ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯇꯨꯝꯃꯣꯏ ꯁꯅꯥꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥꯅꯤ ꯃꯅꯤꯗꯣ ꯄꯥꯕꯅꯤ ꯇꯨꯝꯃꯨꯁꯦ ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯥꯕ ꯍꯥꯏꯅ ꯀꯧꯕ ꯌꯥꯗꯦꯀꯣ ꯃꯥꯅꯗꯤ ꯀꯧꯑꯣꯅ ꯍꯥꯏꯌꯦ ꯃꯥꯅ ꯍꯥꯏꯔꯁꯨ ꯀꯧꯕ ꯌꯥꯗꯦ ꯍꯣꯏ ꯀꯧꯔꯣꯏꯒꯦ ꯑꯗꯣ ꯏꯃꯥ ꯄꯥꯕꯒ ꯂꯩꯃꯤꯟꯅꯔꯁꯤ ꯂꯩꯃꯤꯟꯅꯔꯗꯧꯅꯤ ꯇꯨꯝꯃꯨꯁꯤ ꯊꯦꯡꯉꯦ ꯁꯅꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯊꯈꯤ ꯂꯥꯏꯖ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯍꯥꯛ ꯃꯆꯥꯗ ꯃꯤꯄꯥꯏꯔꯨꯔꯕꯅꯤ ꯁꯅꯥꯅ ꯃꯄꯥ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯔꯛꯄꯗꯨꯗ
mabu pokpa asengba mama mapa adu thoklaklabra haina apok masa natrabasu matam kuina mama masagi mari oiduna lakpa oibana sanabu magi mafamdagi asengba mama mapa na pukhigadra haina mahak masadu leitajaba ngamde ahing aduda masabu konduna kapsai sanagi maithongda nungsina nanduna wakhalda khanjai sana nangi mabu thadokduna satkinuko asumna ahingdu mahauki nongma namit amada laizaga sanagado kaithelda laklami kaithel manungda asum changlakpada khanghaudana sanaga nupi amaga thengjinnaduna sanadu leimaida tu sinki hima sana sokro se hagulusi asi hairaga laizana sanabu hogatpi thoibisu angang aduda yeng thoroppada sanagi mangakta siriba sarik adu uri mahak ingak ngakna sana amadi laizada muna yengduna wakal amada ngayak tawduna lay mahakna adumna layringai mapuriba sanauna mabu masanomduna kaure thoibi ahaw kedorgi nangbo tasanaw si angang mahakna yeng thorakpada laizaga sanagadi leiramtre kai sakragi hausikta sida leiramani kedorgi mi kaino leirami bo akhoi ki isado hausikta sida leiramabani amta thi asengbra nang naisibo nangdi karamna isani haina khangiba aina ngangdo khongnang atuda thanamba matamda charik ama sikibani adugi charik to angangduna siki angangdo aigi isa so itana oigani amta thiyoba thoibi amadi sanauna koyeng yengduna thirakpada arapada laizaga sanagana satkibudu uraduna thoibi tasano adalei la makoi anisu laiza hoigi tung induna lai asum inarakpada laizaga sanagadu mayumlumda sangkibu ubada thoibi tasano ase ikhoigi isadu siki mafam sidani aini isadu thanam is tu ada horibu khongnanga siki makhongtani no isasi laurusi ngai khosi nasado amda tapthako mayum su khangabasidi nasado hana phathause aduga sangsi ai kisu tawju lau sangase ai isadu yam uningeba hoisi jangasi makhoi ani su laizagi yumda sanglaktuna yumgi mi singbu kaurai yum sibu mi leibro kainom tangjageba laizadu imungdagi thoklaktu kana ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯑꯣ ꯌꯥꯅꯤ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯂꯒ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ ꯁꯥꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃ ꯃꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯃꯥ ꯋꯥ ꯑꯃ ꯍꯪꯅꯤꯡꯕꯒꯤ ꯆꯪꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯕꯣ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏꯅ ꯍꯪꯅꯤꯡꯂꯤꯕꯕꯣ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯛꯏ ꯏꯅꯦ ꯑꯉꯥꯡꯁꯤ ꯏꯅꯦ ꯍꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯥ ꯁꯥꯈꯤꯒ ꯂꯥꯏꯖꯒꯗꯨ ꯌꯦꯡꯅꯩ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯉꯥꯡꯅꯤ ꯏꯅꯦ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯑꯁꯦꯡꯕ ꯍꯥꯏꯕꯤ ꯑꯩꯁꯦ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥ ꯂꯥꯏꯖ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯦ ꯂꯥꯏꯖ ꯆꯠꯂꯨ ꯅꯪ ꯏꯃꯨꯡꯗ ꯆꯪ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯁꯨꯁꯤꯒ ꯆꯪꯃꯤꯟꯅꯔꯣ ꯏꯃꯥ ꯁꯅꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯈꯣꯏ ꯆꯠꯍꯟꯈ꯭ꯔꯣ ꯏꯃꯥ ꯍꯣꯏꯁꯤ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯏꯁꯨꯒ ꯏꯃꯨꯡꯗ ꯂꯩꯔꯨꯔꯣ ꯆꯠꯂꯨ ꯁꯥꯈꯤꯅ ꯊꯦꯝꯗꯨꯅ ꯂꯥꯏꯖꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈꯤ ꯊꯣꯏꯕꯤꯅ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝ ꯍꯪꯂꯤꯕꯕꯣ ꯏꯅꯦ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯑꯩꯅ ꯑꯉꯥꯡ ꯑꯃ ꯊꯅꯝꯕꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛꯇ ꯑꯩꯅ ꯆꯔꯤꯛ ꯑꯃꯁꯨ ꯁꯤꯔꯝꯕꯅꯤ ꯏꯅꯦꯒꯤ ꯏꯁꯨꯁꯤꯅ ꯁꯤꯔꯤꯕ ꯆꯔꯤꯛ ꯑꯁꯦ ꯑꯁꯤꯒ ꯃꯥꯟꯅꯕꯅꯤ ꯑꯩꯅ ꯁꯤꯔꯝꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯗꯨ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯑꯉꯥꯡ ꯑꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯊꯅꯝꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪ ꯅꯆꯥ ꯑꯁꯤꯕꯨ ꯂꯪꯊꯣꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯈꯤ ꯅꯠꯇ꯭ꯔꯥ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯗ ꯏꯁꯨ ꯑꯁꯤꯕꯨ ꯁꯤꯟꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯁꯥꯈꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯏꯅꯦ ꯆꯨꯝ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ
ꯑꯩꯅ ꯂꯪꯊꯣꯛꯂꯝꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯍꯩꯅ ꯑꯩ ꯉꯁꯤꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯏꯆꯥꯎꯅꯤꯡꯕꯒꯤ ꯃꯩꯅ ꯉꯁꯤꯗꯤ ꯏꯆꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯤꯅꯦ ꯏꯆꯥꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯣꯏꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏꯒꯦ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣꯏꯅꯦ ꯁꯥꯈꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯕꯨ ꯍꯧꯒꯠꯄꯤ ꯕꯦꯝꯃ ꯀꯞꯀꯠ ꯁꯦꯁꯦ ꯍꯧꯒꯠ ꯏꯅꯦꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯏꯅꯦꯁꯨ ꯈꯪꯏ ꯐꯔꯦ ꯅꯪꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯅꯤ ꯑꯁꯦ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯏꯅꯦ ꯁꯦꯁꯦ ꯀꯞꯀꯟ ꯑꯩ ꯏꯁꯨꯕꯨ ꯀꯧꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯀꯧꯔꯛꯏ 이수 사나 이수아 ꯃꯄꯥꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏ ꯁꯅꯥꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯦ ꯁꯥꯈꯤꯅ ꯁꯅꯥ ꯂꯥꯎꯁꯦ ꯕꯨꯕꯣꯛꯀꯤ ꯅꯥꯛꯇ ꯁꯅꯥꯁꯨ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ ꯇꯨ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯕꯣ ꯁꯅꯥ ꯃꯉꯛ ꯍꯥꯏꯗꯨꯅ ꯈꯪꯗꯦ ꯃꯈꯣꯏꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯀꯩꯅꯣꯕꯣ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯁꯤꯕꯨ ꯄꯥꯕꯁꯨ ꯂꯩꯌꯦ ꯑꯩꯒꯤꯗꯤ ꯁꯥꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯈꯣꯏꯗꯤ ꯅꯪꯕꯨ ꯄꯣꯛꯄ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯄꯣꯛꯄ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯕꯗꯤ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯁꯨ ꯇꯜꯂꯦꯕꯣ ꯑꯩ ꯃꯈꯣꯏꯒ ꯂꯩꯅꯤꯡꯗꯦ ꯑꯩꯗꯤ ꯁꯤꯗ ꯂꯩꯒꯦ ꯏꯆꯥꯊꯣꯏ ꯑꯩꯁꯤ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯅꯤ ꯑꯥꯗ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯇꯜꯂꯦ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯠꯇꯅ ꯑꯩꯁꯨ ꯏꯃꯥ ꯂꯩꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯁꯥꯈꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯁꯦ ꯅꯪꯅ ꯈꯔ ꯊꯦꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯏꯃꯥ ꯑꯩ ꯏꯁꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥꯒꯤ ꯂꯥꯏꯖ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯇꯦ ꯃꯆꯥ ꯑꯁꯤꯕꯨ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯥꯝꯂꯨꯅꯤ ꯏꯁꯨꯁꯦ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯁꯠ ꯏꯆꯥꯒꯤꯁꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯅꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯂꯥꯏꯖ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯁꯅꯥ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯧꯕ ꯂꯥꯛꯏ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕꯅꯤ ꯆꯠꯂꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯜꯂꯦ ꯆꯠꯅꯤꯡꯗꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪꯅꯦ ꯑꯩ ꯑꯇꯣꯞꯄ ꯃꯤꯗ ꯏꯃꯥ ꯀꯧꯔꯣꯏ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯒꯅꯨ ꯏꯃꯥ ꯂꯥꯏꯖ ꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯅꯧꯅ ꯊꯣꯏꯕꯤ ꯏꯆꯥꯊꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯨ ꯊꯣꯏꯕꯤ ꯁꯅꯥ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖ ꯏꯆꯥꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯝꯂꯦ ꯏꯆꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯖꯒꯦ ꯃꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥꯒ ꯂꯩꯃꯤꯟꯅꯔꯤ ꯈꯟꯖꯔꯒꯦ ꯂꯥꯏꯖ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯁꯤ ꯃꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯑꯝꯇ ꯀꯧ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯝꯇ ꯀꯧꯎꯁꯤ ꯇꯜꯂꯦ ꯅꯪ ꯑꯩꯁꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯄꯤꯔꯣꯏꯌꯦ ꯏꯃꯥꯒ ꯂꯩꯗꯣꯏꯅꯤ ꯁꯤ 이마 하이나 암따 까워봐 사나도 토이비도 온실락두나 이마 토이비 마사기 마이다 눅시나 난두나 아우네 asok nungsibi isas mapoksimagi laymin utam lamdra chatoy nang nakupoksimta nungay nilayo ko 토이비 마사하보 kuina yengba ngamda kaptuda thoki sanawna sana nungaina lehauruko baba kuisi salagi ine aiko yamum chatnukige laiza chatlego fazana lehau ahoi dada sano koi chakra matung sana laizada onsilaktuna saure ima nang yam patte ai mingonda pitoke tawine ai di babagi manakta leirani nangdi ai mingonda pitoke tawe kari haiba isu sana nang hausigi do baba haiba kanano baba haiba bo abu su khangdabara sana karan ngangan isu gisi karan natti sengna hayu isu baba haibu kanano ado boro baba kaka mani do mana ne khangaba ma se agi pabani naiba imana su hai haiba singang si sida puraga loi
ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯕꯨ ꯐꯨꯒꯦ ꯇꯧꯏ ꯁꯅꯥꯗꯣ ꯃꯕꯣꯛꯀꯤ ꯇꯨꯡꯗ ꯂꯩꯁꯤꯜꯂꯒ ꯑꯕꯣ ꯏꯃꯥꯅ ꯑꯩ ꯐꯨꯗꯣꯔꯦ ꯈꯥꯝꯃꯣ ꯍꯥꯏ ꯏꯁꯨ ꯐꯨꯕ ꯌꯥꯔꯣꯏ ꯀꯣ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯑꯁ ꯏꯃꯥ ꯑꯉꯥꯡꯅ ꯀꯔꯤ ꯉꯥꯡꯂꯒ ꯏꯃꯥꯅ ꯊꯥꯖꯔꯒ ꯂꯩꯔꯦ ꯑꯉꯥꯡꯗꯤ ꯃꯁꯤꯟ ꯊꯤꯗꯕꯅꯤ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯝꯃꯅꯤ ꯏꯁꯨꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯒꯤ ꯁꯛꯇꯥꯃꯛꯅꯤ ꯂꯩꯍꯧꯔꯣ ꯅꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯁꯨ ꯃꯅꯤꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯈꯜꯂꯣꯏ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯁꯥꯈꯤꯅ ꯍꯩ ꯄꯩꯁꯤꯟꯅꯔꯒ ꯏꯃꯨꯡ ꯆꯪꯈꯤꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯏꯁꯨ ꯅꯃꯥꯁꯤ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯕꯔ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨꯗꯤꯕꯣ ꯑꯩꯁꯨ ꯀꯕꯣꯛ ꯆꯥꯕ ꯐꯪꯉꯅꯤꯅꯦ ꯍꯣꯏꯅꯦꯍꯦ ꯃꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯃꯆꯥꯅ ꯀꯕꯣꯛ ꯆꯥꯗꯧꯔꯕ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯅꯤ ꯂꯦꯞꯇꯨꯅ ꯂꯥꯏꯖꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯂꯥꯛꯂꯗꯨꯅ ꯃꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯥꯃꯅꯤ ꯀꯩ ꯂꯩꯔꯒꯦ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯏꯁꯦ ꯂꯥꯏꯖ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯈꯪꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯗ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯇꯥꯃꯅꯤ ꯁꯅꯥꯕꯨ ꯊꯅꯝꯂꯒ ꯑꯩ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏꯗ ꯁꯅꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯃꯤ ꯅꯪꯅꯗꯤ ꯃꯥꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯗꯤ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯩ ꯄꯥꯕꯗ ꯍꯥꯏꯔꯒꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯑꯁ ꯑꯉꯥꯡ ꯃꯃꯥꯡꯗꯕꯨ ꯑꯃꯨꯛ ꯂꯨꯍꯣꯡ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯂꯩ ꯆꯥꯏꯁꯤꯜꯂꯛꯏ ꯂꯨꯍꯣꯡꯉꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯨꯍꯣꯡꯉꯦ ꯍꯩꯃꯥ ꯁꯅꯥ ꯅꯪꯗꯤ ꯀꯔꯝꯗꯩꯅꯣ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯕ ꯑꯗꯨꯗ ꯏꯟꯅꯔꯛꯏꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯥꯕꯒ ꯎꯅꯔ ꯂꯩꯔꯝꯃꯤꯅꯦ ꯍꯦ ꯑꯁꯤꯉꯥꯡꯁꯤ ꯉꯁꯤ ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒ ꯂꯨꯍꯣꯡꯉꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯤ ꯀꯣ ꯏꯃꯥ ꯄꯥꯕꯒ ꯂꯩꯔꯁꯤꯀꯣ ꯄꯥꯕꯒ ꯅꯕꯥꯅꯤ ꯁꯥꯎꯅꯔꯅꯣꯕ ꯂꯩꯔꯗꯧꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯤꯗꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯕꯣꯛꯍꯣꯏ ꯅꯄꯨꯍꯣꯏꯅꯒ ꯑꯝꯇꯪ ꯍꯣꯡꯍꯟꯈꯤꯒꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯧꯅꯤ ꯁꯅꯥ ꯍꯔꯥꯎ ꯑయ్ꯌꯥ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯆꯥꯗꯣꯔꯦ ꯑꯁ ꯐꯖꯗꯦ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯃꯅꯤꯒꯁꯨ ꯂꯨꯍꯣꯡꯗꯨꯅ ꯁꯅꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ